Kokomina lagdaba me ahumda Manipur People's Convention on 3 years of Manipur crisis pangthoktuna issue sigi warashin khanagani hairi. Ibudo Funal Ningthau Telhaiba Santhok Ningthau Apanbagi Laisang Chief Minister Yumnam Khemchana miyamda khusinakre. Leibak ki sirba tanja asida issue sagatnaba Congress na aranba wafum kaya phongdoktuna leire haina BJP Manipur Pradesh ke General Secretary Pangambam Paramananda Maitain haikre. Amasung Prime Minister Narendra Modi na virtual ge kuthangda luwang samam ge Indoor Cricket Academy sangakre. Kurumjari ISTV gi nimidam pung 8 gi pau miyeng tabiri ba mayam punamak talam na oksari hojing asigi maruba pau santong na pizari. Lagiba me tang ahumda Imphal da Manipur People's Convention on 3 years of Manipur crisis pangthokduna Manipur gi issue asigi warusin khanagani haina Kokomi na haikre. Kokomi office lampel da ngasi pangthoba pau gi mifam da Kokomi gi convener YK Dhiren hai haukiba tang kungamanga da satkiba lengak ta miyam gi aroiba wahang hangbagi khongsat aduda miyamna pisin kiba wahang taret adugi pakhum Home Minister Govindas Konthau jamna tarai na pirakpana Kokomina pakhum ni haina logde lengana makhoi gi asengma phirep karino haibadu khangan gadabani Home Minister na pirakhiba pakhum aduda miyamna kari phauri haibudusu me ahumda pangthokadaba miyam gi mifam asida khanagani miyam gi wahang taret adugi pakhum pidriba phaba miyam gi khongjang makha chathakigani haina phongdokhi. Tang kungamanga da Manipur miyam ga loinana Manipur government da Chief Minister da pisin jakhiba wahang tare da dugi pakhum da Manipur government gi Home Minister na taha na khanthaba tawdana hairiba crisis asigi ohelaliba Manipur miyam na tare tara thokna khanaraba demand tawduna laaba wafam singa do makoina crisis asi loisinningbagi makoida yamna achetpa phirep adu leiba mandaba mongda tarai na pakhum asi makoi pirakpa hairiba piraiba pakhum singasi Kokomi musung miyamna Home Minister na piraiba reply du koi reply ni na logde makoi go ba lengat ki ba chap chaba firep amoina aikoi raukthoptaba gi mami tai changjaliba khongjang amusung aikoi gi hana degi leireiba thabak thorum singa se aikoi Kokomi gi oina dum makha chathagi ni aiba wafam si thamjage Manipur government gi fireba si namaram orakanda Manipur government ga Kokomi ga Manipur government na tharakhiba unabagi wafam adusu hairiba numit tang ahum sida miyamna kari pami aikoi punamangna kari thogai logani government ga unagadra unaroidra haiba wafam sisu leibak miyam ga lominaba people's continuation da loba wareptuna aroiba oigani. Convener YK Dhiren makata na hai me ahumgi Imphal da pangthokadaba convention chasi atai district sing su pangthokane convention asi lamdam asi club CSO amade mipum khudimana saruk yabiyo haina miyam da paujelakde nimitu da miyam ga loinena loba wareptuna makata na Manipur gi issue ga loisanbada jangsin gadaba khongjang oigani haina phungdurakle lesingani kun go humdoi digi thorakhiba irang da laikhidraba thobo singi mafam da ikai khumna bu utuna lagriba me ahumda laikai da yumthong khudimak numidang pung taret tabada thongal da katpiyu lengakna unanaba chepau pirakliba asisu convention aduda miyam ga loinena khanagani me ahumda pangthokadaba convention asigi mafam amasung matam miyamda amuk khangalakani haina convener YK Dhiren na makhata khi. Manipur People's Convention on 3 years of Manipur crisis aiba thimasida Manipur go People Convention ama ko Imphal da pangthok chagani hojik leiriba Manipur gi crisis asigi matang da kadamba mongda jangsil lakanda manglom da changjen ba yagadage karamna resolve to yagadage masigi matang da Manipur gi leiriba intellectual circle tongan ba akhanga heising tongan ba local club sing maira paibi sing punamak sing si yawba convention ama pangthok tuna Manipur gi hujiki crisis gi chahi ahum mapung pharakpagi oromama pangthok chagani numida sida su oikoina Manipur miyam da appeal tawjaningi di kaino harkanda crisis asi da thawaina pontha pikraba athobu sing dugi mapam dai koi numida sigi numidang pung taret tawa matamda makoi gi mapam da ikai khumna ba utpoina lekai da tongan ba club organization lekai da maira katpiduna kendan katpiduna laikhidabu singi dugi thawai miren gi damakta aikoi numit sida maira katminaba Ibudo Funal Ningthau Telhaiba Santhok Ningthau Apanbagi Laisang Chief Minister Yumnam Khemchana miyam da khusinakre santi leitaba lepakta sakhotpa yaroi haina Chief Minister Yumnam Khemchana haikre
Lai Harauba and Village Development Authority Janam Sandrok na Silaga Kairau Kendagi Manung Sanba Janam Sandrok Teleba Sandrok Laibung Holda Pangtoba Ibudo Punal Lingtau Teleba Santok Ningtau Apan Bigi Lai Sang Sanga Bigi Tharomda Minister Yumnam Kemchan Singh MLA Kairau AC Laurimam Ramesur Meitei Amasung Bamun Kampu ZPG Member Ais Damendra Meitei na Tharomgi Athoiba Mithungnen Singh Oina Saruk Yake Sangkaba Duga Mari Lenena Chief Minister Yumnam Kemchan Makata na Lamdam Asumgi Miyam na Memorandum Pisin Duna Lamdam Asom da Sakot Thorangi Tawhaning Basingi Paliba Singh Asida Yauriba Singh Asi Kairau Kendagi MLA na Masalak Laga Tanarambadagi Thabak Paikat Pa Haukre Thaknanaba Ising Pangdriba Ising Chithapa Matik Sadriba Nongjutha Loibaga Chahi Asigi Manungda Loisinba Ngamnaba Taugani Memorandum da Yaugdaba Sakot Thorangi Thabaksu MLA Kairau AC Lauremam Ramesorga Tanaraga Taugani Pangbiyaba Mateng Pangani Chief Minister Makatan Hai Santi Leitaba Leipak Ama Sakotpa Yaroi Haiki Fighting line of Mumbu, not from the Mumbu, Kanda already Bakansigo, Siki, but the son of the top of the Saka, Pandamisi. I sort of Tomaga Hillary, MPC, Chiamelo, I Amukta, I Minister, Uraka, another day, I say, what of no. Young Manipur, how you are, starting Susie, young niggas and I like. Mapusin Chia, how Ingang Hapada, Saint Logana, Happy, Saladi, good lady, like Kanda Issue, Pashakin in the top of the eye, never walk on the Akabado, Nasida, I do walk to the Saka, Nasi, Memorandum, you the Yogi about how Mayamasu, Etanazari, me Hasan Papa, I honorable Emilio, Tanazarka. I mean, that's what I'm asking again. Lamdasi, development, MLA Kairau AC Laurimam Ramesona Mamangda Pangtokiba Mikal Mai Pakan Kibada Lamdam Asum Yamna Panglakiba Mating Amadi Tazaba Tamkiba Adubu Ikai Kumnabu Udpo Oina Sakwa Tarangi Lam Sangam Ani Miyamda Kachabangam Kre Laisang Ani Miyamda Kusina Kre Janam Sandroki Lambi Chief Minister Achoba Pan Hapiraga Waitau de kilometer Amaga Makai Sang Lambi Semba Haukre Nong Tasila Pamasung Irang Lakibana Lusinba Waliba Asi Nong Hangbaga Lusina Tauragani Haike Yam Nungabana Honorable Simis Lakatagi Mana Awasu Bidana Lamisema when I'm so Tadaragado, by told the Horpone, kilometer Amamakam Tabaraganda, way Nong Taba, the Lebak Irang Marmurkanda, going a solution Bangam de Karima Irang and Dragadi, Lashamang Nana Kolamizia, Salamayabane, Nong Hangaga, Luisan Gani Habizimazo, he might be an Alaman Mamda, I Tazaba, Tamzari. Congress na Lebaki Siriba Tanja Asida issue Sagana Bohonabada Hiram Kudimakta Aran Wapum Kaya Fungdoktuna Rasinti Kudong Sabal Loduna Lady Haina BJP Manipur Pradesh General Secretary Pangambam Premananda Maitena Fungdokre Thambal Sangan the Pangchoba Paugi Mipam da Premananda Maitena Makata Raduna Chief Minister Y Kemsana Census Taudragadi NRC Tobaya de Haiba Wapam Fungdoktuna Miambu Lana Lamzing de Haina MPCC Vice President Hareswar Goswami na Fungdokiba Wapam Ngasigi Pauses Singda Yaruk Devasi Yamna Maram Sade Census Tawdana NRC Toba Suya Yade Haikeba Laite NRC na Amani Census na Amani Congress na Lisang Sitna Taramdrabasu NDA Lengak Lakpadigi Mitop Khandoktuna Halanbigi Thaba Paikatuna Mapung Fana Pangthok Nabasu Pandam Thamduna Honari NRC gi Matangda Lisingani Kungat Nithoigi August Mangada Manipur Assembly da BJP ga Satminariba NDA gi Legislature Singna Manipur NRC Tawgada Bani Haina Approve Tawki Matang Lisingani Kunga Marida Amukana Manipur Assembly da Re-F Tawduna Wadip Lona Honabada Congress MLA Manga Mapanda Tokiduna Amata Yaukide Aduga Ngasina Lebak Miam the NRC gi Wapam Putokduna Miambu Ut Saibigi Wapam Hoji Oiba Lebaki Pim Asida Rasndi Hundo Unzingi Tong Sataba Matam Nate BJP na Lusingba India Lengaki Oina di NRC Asi Tabak Oina Pangtuna Bohonaba Leptri Haike NRC Tauba Census Tauba Si Tongan Haragasu Census Ka National Population Gadi related way. National Population Sigamukai made in a Gagadi, NRC Kasu, made in a co-related way. Punamasinsi Yangakanda, Tabaksi, my partner Toba Yanavagidamata, Manipur Chief Minister, Sri Yumnam Kemsan, and High give to the Tabachi Taurani, implement Togomatamda,
nakai sengna mai pakna tobu yana bagi damakta stakeholders sing civil society organizations Manipuri akhangba oja sing Manipuri akhangba lawyers sing akhang hai sing kauraga seminar toba honabagi planning se akoi sigi tha sigi tang 13 da matam lepaga leirubane Congress party na Bharatiya Janata Party lujingba akoi gi sarkar chiri yumnam khenchana Manipur da NRC mai pakna tobu yana bagi damakta masi tawdringai da akoi seminar tawba darkar lai seminar tawgini haibasida Congress party na lan lawri kari marangino tasengna NRC tawba pamagadi kari NRC ki resolution lom dai da assembly de NRC no yawbo ngam kari ki chelino siguma thabak singse Congress party na matungda amuk hana tawda phai Cycling for Manipur Peace ki khongsat amaga mari lenena malem thongamna haukiba sahi gi October anida Delhi gi Kutub Minar dagi state manga fauduna santi gi paudil puduna Manipur tamna lakpagi lambida sahi adumaki December 13 kotu gi maikedi gi Kangpopi district fauduna Imphal chatpa yaroi hairakhiba amadi Manipur gi district 13 maksin mathungna chatkadaba solo peace ride amagi matang dasu ITLF ki maikedi gi Churchanpur lanchilaktuna peace awareness chathaba yaroi haina athing mapirakhiba adugi matang da mari lenaba state government authorities singi maikedi gi thabak thoram amata lokalak tabaga mari lenena ngasi Supreme Court ki Chief Justice ta wakat khibani hairi ningsingba yai chaliba sahi asigi February 19 dasu Manipur High Court ke Chief Justice ta su ayiba cherol pisinuna kotu gi matakta su moto cognizance ama lokal opinion ba haije khibal laikhrabane khongsat aduda New Delhi Maitai Coordinating Committee gi Women's Wing gi convener Kumanthem Narmada amadi spokesperson Kasam Sangitana Lusingba nupi mihut kambu amana su mateng pangki hairi Ukhrul district ki tungau haina khangnaram ba hojingna ringkui haina khangnaba somdal chatpigi lambida leiba tangkul singna khundaba khul asida ngasi ayuk ki militant singna nomai kapsinuna attack torokpadagi khulngakpa khunjamari sokle haire Ukhrul district correspondent na pirakpa paugi matung ina thodok asi ngasi ayupung 10 makhairom tabada thokibane rengoi horaigi maphamda mamang attack chathara kharaba matung danga siso amukhana attack toropodagi Naga village guard ke miyoi mari nomaina panina sokhi thodok aduda rengoi village protection committee na akanba mawong da yaning da phongdopaga loinana mahausadagi atopaga nungsi chanana leiba pama khulasigi khonja singi punsi amasung lanthum kanbina ba mali lena ba singna khudaktagi thabak paikhat piyo haire Amoramda Kuki CSO Working Committee na Mulam Khulda attack tawkhraba matung Kuki Khulda nauna khut thananaba honarakle haina claim tawrakle Foothills Naga Coordination Committee na Naga Taba Foothills ke mafam kyada Naga gi lamgi mapugi ayaba yaudana illegal road Tiger Road German Road thonba yaroi haina Foothills Naga Coordinating Committee ge convener NG Akim na Manipur Press Club ta pangthokpa paugi mifam amada haikre Akim na makhata na Naga gi lamda suda leba kuki militant ki kem amata thamba yaroi popi thabasu yaroi kuki militant singna Foothills ki akoibada khulai parega chatpa yaroi NRC su 1951 da base toraga tawgodabane point sing asida Foothills Naga Coordination Committee ka Manipur government ka MOU ama sign tawna kiba laikre adubu ngasi phawba government na thabak ta onthoktri haiki Naga gi lamda mapugi ayaba yaudana illegal road moina maming jat tholaga akhoi mapu gi yaudana saba yaroi Naga gi Foothills ancestral land da moina sukem thambu yaroi Naga gi taba jaga singda kuki militant singna sophisticated weapons pairaga broad daylight chathok chasin tawraga public mayam innocent villagers mayam da aki akhang pibase khudakta lepkadabani koina demand tawbase koi Manipur da NRC se 1951 na base tawraga athuba matamda pangthu haibase koi demand ni hairiba point mayam se koi FNCC ga government of Manipur ga MOA ama sign tawkrabani adubu koina taliba demand mayam se karisu ama phau fulfill tawbidre amasung implement tawbide adugi maramna FNCC na asigi bense lauthokpani haibase hajaningbani World Art Day Thorum Organizing Committee of Department of Geology DM College of Science DMU ne stilaga pangthokre Dhanamanduri University ki DM College ki Science de leiba room number 73 da pangthokpa World Art Day Thorum aduda Vice Chancellor Dhanamanduri University Professor W Sanbabu Singh former Director General Geological Survey of India Dr Chanam Devojit Singh amasung Principal DM College of Science Professor KSS Biribal Singh na mariba music ona saruya ki Thorum aduda handak pangthokeba MPSC na lower civil services examination da mai palaklaba DMU ge Department of Geology the research scholar oina leiba ningthauza mangang amasung college asida guest lecturer oiba
ba Oinam Gitagi Masanupi Sydney Thaudambu Puning Thagwatki Wall Art Day ga mari renana pangthokeba Asia competition thamasung quiz competition gi mako mathang taraba singbusu mana mathum sing pidna puning thagwatki tharamasiga mari renana Janamajur University ga Vice Chancellor Professor W Chanbabu Singna Malemasida Mahosana Piramba resourcing munabagi lan kana sathanare Prithibi imabu yokatuna thamba amadi mahosagi khal kahendanaba thabak tawasi yamna maru oirakli haike Department of Geology ki head Khaidem Kumar na Maliam gi oina pangthoba World Art Day ase April kulngani thoida pangthoknai Department asun animate aduda pangthonaba thorang tawki adubo laiba ki oikeba irang na maram oraga matam yaitholaga ngasi sahi asigi theme the Pangthokpane World Art Day asida Department of Geology DMU na the Art and Environment Habit Team Makhada School gi thakta essay competition tamasung college ki thakta quiz competition amasu pangthokhe lising machapon humudra degi hauraga pangtholak deba World Art Day asi mahausa gi khalda lakliba ahungba masina pirak deba saitheng asidagi kannaba pangthokpa haurakibani miyoiba aikoina Prithibi asibu kannaba thabak tawdrabde Prithibi asi tumkiba yai haike Thasi kungamanga da kokomina senduna satkiba miyamgi khongsata saruk yaruba desamgi hanagi president Mayangbam Somorjit Maitaibu sibiyana furakibaga mari renena youth shop Pangal Tavina matam kaktana lambi thimagi khongjang sangsilamba adu kokomiga wakhal taminraba matungda khongjang handok le hairi hiramasiga mari lena youth of Pangal Tabi gi president na charol amasu thokre charol aduda thodok aduda senaba sing logi oiba charak pigini haiba thajaba leiba amadi senaba sing sengdokpa horopodagi khongjang handokpagi pirap asi lawbani adu mapung fana senaba miyo sing logi charak pidaba amadi miyo suna sengdoktaba tarbadi makhatana khongjang sangsin khigini hairi Thasi kungamanga da kokomina lengakta wahang hangba khongsa chatkiba nimita kokomibu lana uhanaba honaba amde desamgi hanagi president M Somorjita khut thakiba adu yaningde athupada lepak miyam amade mama oibisingna sangjagadabani haina Manipur tami singmi apunba nupi lupki president Jambem Momon Laimana Lampielda Laiba Nupi Samaski Office the Pangtoba Pamusinga Unabada Haikre Nupi Samaski President Ramani Amasung Isalgi President Tongbram Ibiamsa Yauna Pangtopa Paugi Mipamda Mahagna Makha Taraduna Masasing Mamagi Marum Tumna Thambagi Mahutta Mama Webada Matik Sadraba Mama Saba Karana Aranda Pau Sandopaga Lina Sormojipo Kwasaunraba Miyam na Purasunu Haina Tokiba Tong Yaningde Miyam kam thengna wanan ringai charekta amuk na hauna na trong lobida angang ani amadi TM ka somda tangkul miyoi ani hatpa asin lamdam asi tangdu leita daba lamdam ohele ing chikpa nungaya phaba lamdam ama oinabagi damakta mama oibusing masoi tana duna leibigi mahuta amatu oina punsin duna yasana saruk yaminasi haike Kokomina Changjaliba Kongjang Asida, Kokomibu, Ekai Tingai, Munda, Kongship Haire, Hargar, Onava, Lambelam, the Puraga, Paisa Sare, Moisian, Havana Singba, Mayam, Santu E Haraga, Nasili Paxida, Asobo Irang, among Oina, Koimasing, Marata, Kutinjandana, Hingna Hingtabagi, Matang Lak, Paya, Habasimazu, a Tamzage, Kaitel to the Masadu, Makok, Masamba, Sing Tokma, Masasagala, Sing Toiba, Nupising Dog, Oi, Pazana. Sangjaba ma kokomida natraga leipang miyam da mama singda mama amagi role se phajana lawdabagi namakta ma bu mama oibisingna serak pirokka matamda ma masan yagadabani haibasima ai thamjage phuri ma isa do sadum langsambadona miyam marta langsan birama matungda halo hana lauriba nupi do karamba nupi no ba dum nupi do bo angang khangba yaw khangda ba yaw mayam aduna suraga phuraga hatpa matamda madi adum yengdoi neba Adumul Nupido, Adum Mama with the Matic Sucha Saturday. Desamgi Hanigi President Mayangbam Somorjit Pukiba Tong Amadi Desamgi Tomi Nupi Maza Singda Masam Foidina Nupa Nupi Kaktana Torture Tokiba Tong Adubo All Manipur Students Guardian to Organization a condemn to Kre Asiguma Taudo Wasida Zanriba Mui Kudimak Lengagna Nupa Nupi Kaktana Logi over Charak Piga the Bene Bazar Mayada Atamana Mui Amada Mayam Sangduna Hatke Tauramlaba Todok Amada Ngasi Pava Sarkargi Saitigi Su Moto case Ama Lokotaba Terminal Syllabasi Kari Maramgino Hibasi Asabu Hang Ama Wadi Todok Asi Mue Kadigi Kuzil Torang Wagani Hibasi Mayak Singna Tak Le Haidi Miyamgi Kolau Namtanaba Honabada Purum Masel Kaibung Tanaba Sinbigano Haina Union Top Social Upliftment
खुराइना हाइरे मयंगबम सोमोरजिपु इमा कैथेल मक्तदा असुम अरान खंगदना खुद थाखेबा हाइबसी यामना लाइबक मसा लेबाक मसा तादबा थवंगनी लोइनना थौदोक अदुबु यूनियन ऑफ सोशल अपलिमेंट खुराइना कंडेम तवे हौजिक वरिबा लमदम असिगी फिबम असिदा अखोइगी ई मसेल मरक्ता खाइबुंग तानबा होनरलेबसिंग असि अखोइ पुन्ना मायोक यामिनबा अमदि थेंगमिनबा चंगे ममांग थक्ता थ्यांखांग कयादा मियामगी खोलाबु नमथनबा माइके कयादगी होनरकपा सिंग लमदम असिगी CSO मैरा पाइबी इमा एबेल खुदिमकना मिकुपना हम सिंगना पोरम पोमिट यातुना पुन्ना थेंगमिनबा मथौताई मियामनसु यारिबा मखै अरानबा पाउदे युमफम ओरगा अरानबा खोंथांग कैदोंनुंगदा थांबिरोइदबने मखाताना थोक्तनबा सोशल मीडियादा कोक थादबिरिबा मियोइसिंगसु असुम अरान खंगदना लाना भाइरल चटनबा होनबना तुंगदा असोइबा कया पिरकपा याई हाइरे कोकोमी के थौमी एम सोमोरजित फुखिबगी थौदोक ऑल मणिपुर कॉलेज टीचर एसोसिएशन ना कन्न यानिंगदबा फोंदोखरे थोकिबा थौदोक अदुना मियाम की डेमोक्रेटिक प्रोसेस अदु तोंगानबा माइकै अमदा चटखिबा याबा थौंग अमा ओइना लवी असिगुम्बा मथोंग खुक्तबा थौंग असे अमुखना मियाम की डेमोक्रेटिक ओबि इहौदा थौगनदना ममरी लेनबा पुनमके मियंग सिंगसिलकले इंडिया लेंगाना मणिपुर के येलो मी सिंबु मुथनबा प्रोक्सी लामी सिजनदुना सही अहुम फरकलबा मणिपुरदा चथरिबा लाल असि नामथनबा होनबगी मथक्ता इहौ असिबो थेंगनरिबा मणिपुर के सिविल सोसाइटी ऑर्गेनाइजेशन सिंबो अमुक नामथनबा इंडियन आर्मी के प्रोक्सी लामी की सिजनबगी मथक्ता प्रोक्सी के लालों कया चथरकलिबा असि खुतक्ता लेपदबने अमदि कोकोमीना सिंदुना हौकिबा तांग कुनगा मंगाद चटखिबा मणिपुर अमदि इंडिया लेंगाक्ता वाहंग हंगबगी खोंगसत्ता कोकोमीगी थौमी मयंगबम सोमोरजिपो मियोइबगी लिसत नतबा मवोंगदा खुद थाकिबा थौंग सिविल सोसाइटी सिंबो मियामदा लाना उहनबा होनबा इंडिया लेंगा के प्रोक्सी थौंगनी हाइना निंगथौखोंग प्रोटेक्शन कमिटीना ngasi कमिटी असिगो ऑफिसदा पांगथोपा पावगी मिफमदा कमिटी के ऑनरेशन सेक्रेटरी मरांगथेम राजेना हाइख्रे कमिटी के अटै थौबुबा कया सरुक याखेबा मिफम अदुदा महागना मखाताना लेंगाक असना लमदम असिगी इंडिजिनस फोरप सिंबो मुथनबो होनरकपा लालोंगदा कुकी टेररिस्ट सिंबो प्रोक्सी लामी ओइना सिनदुना लेपतना थेंखांग कयादा लांदा हलकले अमरमदा थासी कुनगा मंगादा इंडिया अमदि मणिपुर लेंगाक्ता वाहंग हंबगी खोंगसता कोकोमीगी थौमी सोमोरजिपो खुद थाकिबा थौंग अदुबसु इंडिया अमदि मणिपुर लेंगा की प्रोक्सी की थौंगनी हाइना लौदबा ngamde असिगुम्बा थौंग सिंग निंगथौकोंग प्रोटेक्शन कमिटीना अकनबा मवोंगदा कंडेम तवी प्रोक्सी की लालोंग खुदक्ता लेपदबनी निंगथौकोंग प्रोटेक्शन कमिटीना मियामना संगसिलबा खोंगजंग अमदि इहौ खुदिमक्ता सरुक यागनी हाइखि मियामगी दायित्व लौरिबा मियोय अमदा उत्कदबा लिचत की थौंग नत्तबा मवोंगदा ओत नैबा फुबा चैबा तमथीबा तौखिबा से असि अखोय निंगथौकोंग प्रोटेक्शन कमिटी ना याजनिंगदे CSO अमगी मागी आइडियोलॉजी की मतुंगिना थेंगनरिबा खुदिमक्ता सरकार असिना प्रोक्सी की थौंग सिजिनरे हायरगा मणिपुर दा हौरिबा मियाम की दमक्तने चंगसिलिबा सिगुम ऑर्गेनाइजेशन मयाम सिगी तुंगदा थबक तौबा ngamdanaबगी दमक्ता अकन मोंगदा चंगसिलकपा स्टेप अहानबा साफोंग मनी हायदना लौबा याय अदुना सिगुम लबा नौना साफोंग लग्लिबा प्रोक्सी की थौंग चथरलिबा से खुदक तलेप खनगदबनी सिजिनरिबा कांगबुनसु अदुगा अखोय मियामनसु मतम चाना थेंगनदुना सिगुमलसी दंडी पीबा चेराक पीबा की तंगाई फदबदो अखोय न लई हायदना लौजगे ट्रोंगलाविदा अंगांग अनि दमथीना हातखिबा अमदि थौदोक अदुगी खोसाउनरबा मियामना गेलमोलदा लेबा CRPF की केमता वाकतपा संगनुबदा मियै अहुम CRPF ना नंगमैना कापतना हातखिबा थौदोक असुम वायल पुथो उ हाइदुना ngasi ट्रोंगलावबी अवांग कैथेलदा डेमोक्रेटिक ओबा वाकत मिफम चथदुना खोलाव कया लावख्रे ट्रोंगलावबी की खुंजा सिंग अमदि मेरा पाइबि सिंग सथकेबा वाकत मिफम अदुदा सरुक याकेबि ट्रोंगलावबी दगी मोरांगथेम आसा कोबि नुपी अमना कुकिना तमथिन हापी खरबा अंगांग अनि की मिहात पुथो मिसम अहुमबो नमैना कापलिबा CRPF सिंग अदुगी मथकता जुडिशियल इंक्वायरी तौदुना सेनरिबा CRPF पर्सनल सिंग चेराकपियो उखुल डिस्ट्रिक्ट कुकी सिंग नाम चथकेबा एम्बुस्ता नागागी इसिल इनाउ अनि हातकेबा मिहात कुकी सिंग फादुना चेराकपियो कुकी नार्को टेररिस्ट सिंग मणिपुरदगी मरु फंगना मुथलु गेलमोल खुलदगी CRPF सिंग सिंखोंग सिंगादो ओइना थंबिखो अमदि मफम अदुदा स्टेट फोर्स ओइना थंबियो ट्रोंगलावबी सिंदम लेरक्ता लेबा सेंट्रल फोर्स सिंग लोकथोकना स्टेट फोर्स ना महु सिंबियु हाइबना सिंग सिंग असी ट्रोंगलावबी मियाम की अपामबनी मियाम संगसिलपा खोंजंग खुदिंगदा ट्रोंगलावबी की मियाम सरुकसु यागनी अमदे डेमोक्रेटिक ओबा खोंजंग कया मखाताना चथखिगनी हाइखे गवर्नमेंट की माइकैदा मिहात पुथोकपिदुना असुम बसैराक पिबियु हाइबा वाफम असे मीडिया की थोंगदा थमजर डिमांड तौजरिबा सिदा पुथोकपिदबा तारगदी डेमोक्रेटिक ओइबा मवोंगदा अखोय मियामना अमत्ता ओइना खुसमनदुना मखाताबा खोंजंग चंगसिनजखिगनी
ngasigi wakap mifam aduda misam simuku ki narco terrorist singe khulai sangyang pham tawpham ohenbiganu mathau masak khangdaba central forcing matik saba dandi PO ukhulda kuki terrorist singna misam hapigi thong yaningde meitai gi khungang ngakpagi thabak state forcing da sinau central forcing singkhong da handok PO kuki narco terrorist singi matakta military crackdown tobio haina thaba plekar kaya su sinaki bakalurina angang hatpa yaningde angang amadi misam hatpa dandi PO haiba kholau kaya su lauki Trong Lawi amada TM ka somge thogdok yaning de haduna Nambol area kabui Romai Women Society na sinuna Naurem kabui village da kholau kya lawga lena wakat mifam chathakre wakat mifam aduga mari lena Naurem kabui village ki khulakpa G Rajan Kumar Romai na Trong Lawi da kaisu khangjedriba angang ani tumlingai da bong kapsil laga hatkhiba madudagi khoisaw narba miyam na protest torubada security force na nomai kapthorok podagi miyoi ahum leikidaba miyoi kya amana sokhiba lena tang taragani panda TM ka somda lambi chatpada miyoi ahum ambush toroga miyoi ani ambush toroga hat khiba thong yaning daba phongdok tuna wakami phamasi pangthokpane lenga asuna achetba phirep amaga luina india government ka wali saduna atuba matan warisan ama puraktuna Manipur asi ing tapalamdam ama ohenbiu haike saruk yakhiba Nambol era kabui Romai Women Society ke executive member dangmai aguiluna angang misam hatpa yaningde mama mapa singna masa singbo kayam nungsibage haibadu mama singna khangi thodok sing asigi asuma wayal miyam da phanghalu misam miyama chathok sasin tawbada awaba khudong thiba bayok nagadaba lambi gi mafam singda security matik sana thambiu lengak na tholiba irang asida cinema drama yengbaduna leiriba asi tawbiganu haike machi thoibe irang singse sekga men asigi asyet pa phire amaga loina india ga men ga wari watai sanabi re haraga athuba matamda Waro silma puraga Manipur si ing tapa tangdu taba adugumba state ama bubiro asumba sing adu puthораga miyam gi mamangda puthораga ONBU misam singna chathok sasinda awaba tagadaba singi rambi khangde danger point singda security chana pibi duna chahanbiu aikhoi chathok sasinda yam wajare sarkarna tumina laithok tuna laibado aikhoi chu pamde haksin na lobiu Kangpopi district ke Sanmari khulge sahi humtra manga suropage platinum jubilee tharam tongan ba tharam kaya galwena pangthokre Belas authority na senna pangthokiba tharam masida deputy minister Nemsa Kibgen Kokhenge sip Thongkholen Kibgen atei khulgil singba kya sarup yakhi tharam aduda wa ngangloduna deputy minister Nemsa Kibgena draki akiba hengalakliba asi yanglaga Belas sip sing nupi gi lob nahagi amasung yumthong khudimakna thabak lokhotkadabane lenga khaktada thaidokpana oithokpa yaroi Kunagi Ladipa institution Kudimagna Makogi Tunglam Sat Kanabagi Damakta Mangzil Tagadabani Tungi Lakadaba Mirogi Damakta drug free Kangpopi Ama Mathau Tai Haike Security Force na ngarang Imphal Diri Lambige Lengang Popi da Asat Oxing sector bada Imphal dege silsar tamna satpa drug amadege kani kilo yangkai gram chanipan mapan fare haire Jiri police dege phangba pauda akangnaba pau ama phangbadege district police amade commando yauna Lengang Popi da sangsinna highway asida lakpa gari sing sector bada gari number PB 06B0725 sector bada polam sing adu phagat khibane thodok asiga mari lenana driver amasung mahakaloina ba miyoi ama phagat paga loina makhata Thigatnaba Jiri police station da sinakre haire Uripok Michael ke senior citizen singna governor ga unaduna memorandum ama pisin kre amadi governor office ki khutang da India ke president da chap manaba memorandum ama supisin kre haire Indagi atai state singda Labour Dalit singda pideba khudong saba sing Manipur da Labour Dalit singa su pibinaba center da se ibinaba All Manipur Dalit Development Association na governor da haizakre All Manipur Dalit Development Association gi president Rajan Ayangbana governor unaruraba matungda paumi singda Indagi atopa state singda Dalit singda sing yum saba school saba na singba khudong saba piri hadiba khudong saba sing asi Manipur gi oina amata phangdana lairi khudong saba sing asi phangbada state ki maikadegi si ama ibagi tangai phadaba laibana governor gi maikadegi si ibinaba haijarubani haike Aikoi sentena dalit khudong chaba mayam piragasu aikoi Manipur e yauragadi karibum amta pidaba karibum amta thagat wahi tawitaba se phaidagi laibak thibani madu hiram khudimakta sentena pire base lawurga aikoina masida leitalaira singisida koina mateng pangba ngamna base state government na su achauba miyeng ama thambiraga masi tangai phadana hingan bi base president ama oina ai pamjai Secretary Administration
Konsam Rajendrana Atope State Singa Dalit Labagumna Manipuda Laiti Haina Governor Lauren Badigi Manipuda Labor Dalit Kanano Haiba Mayek Sengna Hailamle Governor Gi Makedigi Atubada se Inabagi Tazaba Pirakle Kadigumba Tabak to Ontorak Labadi Manipuda Ladiba Laitala Singna Kanaba Piragani Haiki Electricity Department ki ahanba State Advisory Meeting Manipur Electricity Regulatory Commission ge Chairman Saubam Ibopisagna Sia Loduna Pangthokre Taramadu Commissioner Power Silas Kumar Charosia MD MSPCL TS Bimol MD MSPDCL M Ravi Director Trade Commerce and Industries Department Hanna Kamai Director Transport KS Daina Director Agriculture Peter Salam Director Manirada Dr. Sarath Chandra Aroju Professor Manipur Institute of Management Studies Dr. CS Ibohal ISOD Department of Economics Manipur University Professor Damontara Nepram Advocate Tamalong District Daniel P. Kamsun President All Manipur Entrepreneurs Association T.S. Joy Kumar Amadi Secretary MNERC Bizando Samungbamna Singba Masakna Bamiwe Kiana Sarup Yake Thoramasika Mari Lenina Manipur State Microgrid Policy Gi Matang da Khanane Kibagalwinana Saliba Sahili Singani Kunga Taruk Amadi Kunga Taret Ki Electricity Tarif Advanced Mattering Gi Infrastructure Sing Hengat Handuna State Asigi Maigi Pibam Karam Nahena Pakat Hangani Haibigi Matang da Su Kumna Khanane Naki PMJAY gi makada dialysis toriba anaba singda dialysis toba lakpa khudinge register tawduna biometric tawraga dialysis toba amadi lower matung dasu biometric lobagi anoba chana kanglon ama hapchilakba asina anaba singde hen awaba pire haire hiramasigi matanda ngasi dialysis anaba singjawn all Manipur dialysis patients association na pawgi mifam ama Manipur press club ta pangthokre pawgi mifam aduda association gi executive member Songtham Lakshmina anoba chana kanglon asina anaba amana dialysis tawbada pung mari rom sangi madu loiraba matungda amuk loibagi biometric launaba approval ngai bada pung ahum mari natragana nongalaga lakna bahairak kaya sina dialysis loiraga pothagada ba anaba singde hen awaba pibada natana numidangda dialysis tawbasing ahing lekpa natragana nongalamdaida hannaba yaubana arapadigi lakpasingda sauna awaba piribasi marilenabasingna yengsinbiduna anabasingna thengnariba khudongsadabasing asi kokhanbiyu hairi All Manipur Net UZ Talent Hunt 2026 Kwakatil Morangpur Laikai Kangenpali Rotalaiba Mangal Study Caps and Library Hall the Pangthokre Net UZ Talent Hunt ki competition adu sip anitona Haidopaga Luina Apunba Mahiroi Sahum Mugna Saruk Yake Ngasigi Talent Hunt ki Tarmaduka Mari Lenana Chemistry One Stop Solution ki founder Lysam Krishna Kantana Class 10 Amadi 12 ki pre-board exam ki adugumna lamdam asigi Mahiro Singh Net UZ ki exam Saruk Yan Ringaida Angang Singh asigi Manungda Pumduna Ladybra Makoy talented about knowledge adu Kangdopane Masi Mamang Sahida chemistry Kaktamak Pangto Lamba adu Handak Sahidagi Hauraga chemistry physics sama de biology Puna Pangtopane Hariba competitive exam Asi Sahi Kudingi Pangto Naba Pandam Tamli Asigumba exam competition Asida Mahiru Singh Nasaruk Yabana Tungda Makuna Tenagadaba Aho Basing Kangdabasing Kangdokpada Sauna Mateng Oibata Natana Lakadaba competitive exam Singda Makoi Masada Akiba Amata Yaudana Yamna Laina competitive exam Singda Saruk Yaba Ngamgani Habige Sauna Tazabalai Haiki Hausi Pau Gimarthan at the break of Mahlominasi. Honglagli Bapunsigi Lambisida, Araiba Tsaba Yabama Kaisashinari. Adon Hidak Langta Kayama Sada Yarakte, Sashi Libasingduna Adongi Liberda, Kayam Sokali Kangbibra. Livernabu Soklaba, Saning Tangning Powdaba, Puk Nungaitaba, Kong Hamba Nungairectaba Amadi Kuzukumen Senhalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Tada! Hindi magigano. Alam mo tamo, sige yung say, next time tinacheksin na laksilagat tamo ka ba ni ne? Tada lang si, juhar habaga am takitarbo. Asum na, mayam na machalbog na option dugum. Basige yung masibu, aso yung ran ko kada batagi. Next time na seli. Next time juhar habating laptop na nabasim ba ni? Zaman check mo isi na mana concrete katok na tinaba matamda. Kapamil ang muktihan na hinggal adli. Next time strength is in the quick. Matamgi nungsit nungsa amadi ay nga sana maramoiraga lok tungba amadi kubana singba tatana thohali pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break it tung makata ba pauda
District Administration Bishnupurna Sinduna Higher Secondary Examination 2026 da Bishnupur District ki oina Science amadi Arts stream da Block Position Holder Singda Deputy Commissioner Bishnupur Puja Elangbamna Harau Tiamna Okre Mini Secretariat Complex Bishnupuri Conference Hall da ngasi pangthokiba thoram aduda DC Puja Elangbam Additional Deputy Commissioner Tourism Opendro AC2 DC Sagol Sem Gunamani amadi atai official singna saruk yakhe DC amadi Additional Position Holder Singda Lalik Singh Khodol tamdana taramna opugi thoram aduga mari lenana DC Bishnupur Puja Elangbamna Position Holder Singda puning thawatpa amadi tungi punsida afaba mioi amamam oinaba si haike Laisham picture ge banner makha da luang sama mera paibi apun balupna present toba trong lobby gi apikpa angang ani lekhidaba aduda saithaduna puthokadaba nasin nopa haina mingthonma music video album gi yafa thongni tharam luang sama mamalakai da pangthokre trong lobby gi thodok to lekhidraba angang ani gi mafam da minute ama tumin leptuna awaba phongdoki tharam aduga mari leinana lyricist Narendra Ningombana isai asinna kanglo furup khaidana Puning nungsiba pawan gadaba isaini mama masagi nungsiba haibasi karigumba amatana thadapa ngamloidaba ngamgadaba nate mama masagi mari asina khwaidagi athoiba nungsibani phongdokhi Mama machaga mafaga leinaba mari ase pithibida leiba tokai ba furu kanglu kutimak tamasi kana gumba amatana thadatpa ngamdaba mari neba legidre aigi issue sing isa sing khudong thiba thodok adu da laibang thiba du da adubu phangni ba saita di aikoi tampak lam da khumdari ba maitai si khabtara haibado natte ba isai ji taba matang da huji hari ba mai paedna chongi ba makut thangatra chongi ba kangbu gi purpada adugi kangbu gi mi singado matugi mama mapa singado aduzu mamittagi mapita aga ne haba Khabai soida leiba American Oncology Institute hababina Specialty Hospital da nomagyo aiba staff singe voluntary blood donation ke mama maipana hospital asige blood center ka kusan marga pangthokre ke madu da hospital asige staff yankai henmana I dan toki Manipura mayok nariba I gi award pasi mateng khalda orabasu pangma ngamnabagi pandam da pangthokpani haire Karamda leiba ibudo nongsaba nongsabige hiyang hirel tanabada just singna tongnaba thamba lai mayek yekpa hi numit humni lupduraba matungda ngasi phangma ngamkhre hi phangnaba thibada achoba thodang lokhiba miyamna ising maiba haina kongnaba uruptagi MD Salaudin da Langthabal kendagi MLA Karam Syamna tobimal khambu utkhre hi phangnaba thiba Salaudin thagat wahai piraduna Karam Syamna phongdokhibada haukibar epin kuninga manga da plastic fiber na sabai hi asi laibung leiriba sigi makharomdagi naha kharana khongalapne Laibung mapa yorokpada khanghodana isingda yungsin kibane asiguma thodok mamang thakta amukta thokidabana hi sarakliba farm aduda hangbada plastic na saba oibana kuina luploi lai tinga mari leinaramba yai hairakpadigi akhang ai singa tanabane kari karamba afa fatagi khudam pibano haina yengthoklaga numit humni thiraklaba matungda ngasi phangmani haiki Plastic ki board su oiba sariba company duna su sumaina amta lupadi laite shorge kai makhara taudana taubo orangoni haibagi wakhalun su thambiba aduga akoida su puningda nungnangba ma phawba laipak koina kari thogadage khokhadege gaina kanjaba hansina yamna wana numit humni se sumna thibani hansingi mapana hojiti isi phange chingkhale SRDF ki amoi staff singsu director da haidana CEO da haidana moigi khujukhlai mayam ama porotana luppaga thinana bagi tawba tanja da ishorna de phangan bire aduna ishorbu thagatchaba tobimal khangba ishorgi mafamda changjabaga loinana afabada mongol pibiramo Kawa Naurem Lekai Community Hall Hayeng Local MLA na Sangagani Toriba Asi Club Amadi Naurem Lekai Apuna Maira Paibi Lubna Yaningde Hausilebaki Laideba Irang Amadi Trong Lobigi Lekidraba Angang Anigi Matau Ningtina Luisilaba Matungda Taubinaba Haizabani Lekai Amadi Club Naurem Lekai Apuna Maira Paibi Lubna Local MLA Unaduna Sangaba Asi Taubidanaba Haijakibani Local MLA na Government Ki Matam Lep Krabanina Yarare Hairakpadigi Yanaba Purakta Badigi Kongpam Masi Lorokpani Haiki Thawal District ke Manung Sanba Yaripok Hortonda Leba Helping Home Drugs and Alcohol Addiction Treatment Center na Sinduna Tha Amasumna Sathagada Free Detoxification ke Mamang Asidagi Treatment Center Asigi Campus Ta Hokre Drug Addict Tagi Lapthok Ningraba Miyoi Kaya Free Medical Checkup Counseling Amade Detoxification Support na Singba Kaya Phangangaduri Ba Camp Adu Haudopagi Tharamda Treatment Center Asigi Chief Functionary Motum Dinesh Singna
mahak masa drug addict oramba mioi amani Manipur drug addict oriba ayamba nungai yaphaba imunge mioi singnate drug addict singi marakta su nisadagi lapthok ningba adubo treatment tawba ngamdabadigi adumak nisa sizinaduna leiba addict kaya amal leiri maru oina handak tholeba irang marak asida addict singda amasung makoigi imung manung singda achoba chaitheng kaya ama thengnari punamak sing asi yenglaga drug addict sing asina makoigi mahausagi punsida halaknaba honabada khaldang orabasu mateng pange khanbadagi nimit kuntrani chathagadaba detoxification game asi pangthokpane game asi bu pangthoknaba honabada mateng pangliba punamak pusu apenba phongdokhi Housing asi ke sanabagi pau aikoi ke senior sports journalist bayani thozamdagi lobirasi सिक्किम की खुंचता लाखिबा भारत की प्राइम मिनिस्टर नरेंद्र मोदी ना मणिपुर यावना नॉर्थ ईस्ट की स्टेट तरुक सिक्किम अरुणाचल प्रदेश मेघालय मिजोरम अमदी नागालैंड की इंडोर क्रिकेट स्टेडियम ngasi पलजोर स्टेडियम गेंगटक तगी वर्चुअली इनॉग्रेट तौदुना मणिपुर क्रिकेट एसोसिएशन MNCA की वाइस प्रेसिडेंट बसस्पति मयुम विश्वजीत शर्मा अमदी सेक्रेटरी लारेंजम गिरिरंजन MNCA की इंडोर क्रिकेट एकेडमी की माइखुम हांगदुक्तुना मियामदा खुसिनखरे थोरम मसिदा मणिपुर क्रिकेट एसोसिएशन MNCA की प्रेसिडेंट नोंगथोंबम जिको ट्रेजरर सोंगथाम निशिकांता जॉइंट सेक्रेटरी सईद मजीबुर रहमान अमदी अतई मरुएबा थौपुबसिंगसु सरुक याखी तेलबा चही खरगी मनुंगदा मणिपुर क्रिकेट एसोसिएशन MNCA की अचीवमेंट अमदी सानरोई सिंगी परफॉर्मेंस सिंगी येंगलगा BCCI ना अखनब मियंग अमग लोइनना स्टेट असिदगी मसक नारबा इंटरनेशनल थाकी सानरोई सिंग पुथोंगनबगी पांदमदा वर्ल्ड क्लास की इंडोर ट्रेनिंग फैसिलिटी यावबा जिम स्विमिंग पूल practice pitch yauna academy asi board of control for cricket in India BCCI gi senthang makhada lupa crore kunmari rom changna haukiba sogli singani sumna kunmari gi me tang 38 da BCCI gi matamdugi secretary oikiba jai sahana urep uyung tamki ngasi sikkim gi paljor stadium da pangthokiba virtual inauguration gi thoram aduda international cricket council gi Sri Jai Saha BCCI के प्रेसिडेंट मिथुन मनहार समदी BCCI की सेक्रेटरी श्री देवजीत सैका सु सरुक याखी मणिपुर क्रिकेट एसोसिएशन MNCA की सेक्रेटरी लारेंजम गिरिरंजन सही असिदा BCCI की मखादा पांगथोकपा तोंगान तोंगानबा टूर्नामेंट सिंगदा मणिपुर क्रिकेट एसोसिएशन की सानरोई सिंगना पीखिबा अचीवमेंट सिंगी मतांगदा फोंदोकलादुना एकेडमी असि लैरबनिना सही खरगी मतुंगददी मणिपुर की क्रिकेट सानरोई सिंग इंडिया की सीनियर टीम दा सरुक याबंगंबगी मंगलान सोइदना मंगफाउनरगनी हाइखी ऑनरेबल प्राइम मिनिस्टर ना कोई वर्चुअल इनॉग्रेशन ओइना माना मसाना सिक्किम दा लैरगा अखोई की स्टेट तरुक सिगी इंडोर एकेडमी सिबु संगा बिरेंगसी 2025-26 की डोमेस्टिक एक्सरसाइज सीजन दा फाइनल मंगा रक चंगजरे एका हाइबसे प्लेयर मैम से इंडिजिनस प्लेयर ngak to oiba अखोई की मणिपुर दा प्लेयर मैम से योखचे हाइबा पांदम सिदा इसगी 2018-19 नदवाई ददी हेक होरक पदवाई ददी खरा लोरमे अदुई मतुंग ददी ngasibo लाइसे अखोई गेस्ट प्लेयर मपान दगी अमभोक लौजदे अदुना अखोइना हुजुक मणिपुर ना अचीवमेंट तौरीबा मैम से अखोई की ओन स्टेट की प्लेयर ननेने अदुमा थमजनेंगे BCCI ना फुल फंडिंग तौबिरगा स्टेट की केमता यावदबिदा स्टेट तरुक सिगी तौबिरखिबने इंडोर स्टेडियम से निपानी हाइबा कंपनीज दा BCCI ना सिनरागा स्टेट तरुक सिमक लोइनमक की निपानी सिना कंस्ट्रक्शन तौबिबने इंडोर क्रिकेट एकेडमी से रन तौनबो होनबदा रनिंग कॉस्ट से यामना हाई ओइबा BCCI ना खंगन बिरकपा मना सही अनी भौती मेंटेनेंस दगी कईदगी मोइना लोइना तौबिगने ना हाइबिरे अखोई की इलेक्ट्रिसिटी कैका से याम चंगबा इंडोर क्रिकेट एकेडमी से अखोई की वर्ल्ड क्लास ने अखोई की BCCI ना पिबिरे से अखोई मथक मणिपुर की ओइना क्रिकेट पिच अहुम अमा साबिरे जिम अमा यावरे वर्ल्ड क्लास स्विमिंग पूल अमा यावजरे अंगांग मयाम की अखोई की ऑफिस की सेक्शन सु मयाम यावरे अदुगा सिदाइस्ता ट्रेन तौगदबा अंगांग मयाम सिना हाई लेवल प्रोग्राम कोचिंग कैंप हाइतारे अदुगुम्बा मयाम से अयाम्बा सिदा तौगने अखोई की स्टेट की अंगांग सिंग फजना सानरुपा सानरकपा मयाम से कोखटलगा अखोई की एज ग्रुप मयाम नुपी मचादगी हौरगा नुपा मचादगी हौरगा रेट्स खाइदोगा कोच अदगी ट्रेनर फिजियोस कैका मयाम सिना मोइबो फजना ट्रेन तौबिरगा अंगांग मयाम से अखोई की मणिपुर की प्लेयर मयाम से हेना अवांगवा थाकमदा क्रिकेट सानबा ngamnaba adugidamaktane sigi indoor cricket academy se thambiri se
I League 3 gi ngasi sanakhiba Trau FC gi ahanba match ta Mumbai FC ga draw satkre. All India Football Federation gi meng makhada tha sigi tang kuntarete gi mathang tha me tang taruk phauba tim kunna grumari thongna khaidutuna Kumalampak Sports Complex gi main stadium Sai Tagil gi artificial turf ground Maruna Football Stadium Madhya Pradesh amadi CSC Football Arena Bengaluru da chathariba I League 3 gi ngasi Sai Tagil gi artificial turf ground da Group A gi sanakhiba Trau FC gi ahanba match ta Mumbai FC ga goal ani sanaduna draw sakhibane. Trau FC gi goal ani adu Biplop Dena match ki taramathui shuba M Dayana match ki marifumapan suba minita sankhi. Mumbai FC gi goal ani aduna Radha Kumar Anantaraj na match ki yakai mathoi shuba minita goal ama sankhi. Atopa goal aduna Trau FC gi sanaroi Sitaljit Atomna match ki apibi matamgi ahaba minute amada sankhi. Trau FC Manipur gi mathangi ani shuba match me tang ani gi ayuk pung mapan tabada Zing Football Academy Rajasthan ga sanagane. Amaromda ground asida ngasi sanakhiba ani shuba match ta Zing Football Academy Rajasthan na Samleswari Sports Club Odisha bu goal ahum amada maitiba pikhi. National Unequipped Sub-Junior Junior Powerlifting amadi All Age Category Deadlift Championship ta Manipur na gold nipal yauna punna medal taranipal loduna deadlift ki overall team champion amadi nupa gi champion oire. Indian Powerlifting Federation gi meng makhada tha sigi tang kunipan dagi Rajasthan gi Udaipur da chatharakiba National Unequipped Sub-Junior Junior Powerlifting amadi Age Group Category Deadlift Championship ngasi loisankhre. Championship asida kilogram 63 ta saru yariba Manipur gi powerlifter topper athokpamna Junior Powerlifting da silver, Junior Deadlift da gold medal amadi Junior Powerlifting da silver medal lauki. Hanjabam Hitigraj Saramana kilogram marfu humdoi gi Junior Powerlifting da gold medal, Junior Deadlift da silver medal amadi Junior Strongman gi trophy lauki. Kilogram 63 ta saru yariba Ningthaujam Kiranjitna Master Deadlift da silver medal, Senior Deadlift da bronze medal lauki. T.A. Shanti Kumarna kilogram 63 gi Master Deadlift da silver medal lauki. Waikom Zain Kumarna kilogram 63 gi Master gi Deadlift da gold medal amadi Senior Deadlift da silver medal lauki. Wairakpam Prem Kumarna kilogram 42 gi Master Deadlift da silver medal. Thaunaujam Joel Singona kilogram 42 gi Master Deadlift da gold medal. Laurangbam Jinot na kilogram 42 gi Senior Deadlift da bronze medal. Joseph Moirang Themna kilogram 42 gi Sub-Junior Powerlifting da gold medal amadi Sub-Junior Deadlift da su gold medal lauki. Laisram Bobby na kilogram 42 gi Master Deadlift da silver medal. Lembapopam Mahesh Kumar na kilogram 105 gi Powerlifting gi Junior da gold medal, Junior gi Deadlift da silver medal, Deadlift Senior da gold medal amadi Strongman gi trophy amadi Thingbaijam Pramojit na kilogram 110 gi Master Deadlift da gold medal amadi Senior Deadlift da gold medal amaloduna pangthokiba championship asida Manipur gi powerlifter taranithoina saru yakhibada gold nipal, silver nipan, bronze ani punna medal taranipal loduna deadlift ki overall team champion oikhibane. Hauzi loichalakpada maruba pau amukahna. Pokomina Lakriba May Ahumda Manipur People's Convention on 3 years of Manipur crisis Pangtukjana issue asige warosin Kanagani Haide. Ibudo Funal Ningtau Chelhaiba Santok Ningtau Apandage Laishang Chief Minister Yimlam Kem Sanamiyam the Kusit Nakre. Leibaki Sirba Tanza Asida issue Saganaba Congress na Aran Wafum Kaya Fungdok Tuna Lady Haina BJP Manipur Pradesh ke General Secretary Pangambam Premananda Maite na High Crack. Amasung Prime Minister Narendra Modi na virtual gi Kutang Daluang Samam ge Indoor Cricket Academy Sangha Crack. Ngasigi damat ada ISTV na Sanduk Sabah Manipuri Pau Sumatang Aswada Tensin Zari Meyang Tabiri Pamayang Puna Mapusu Amakahana